Punsida nangna soy khiba lan khiba leiragadi ko mioiba adugi mafamda chatlaga ko soy khre lan khre haiduna nakhut ani sena ko pullaga khuramladuna mioiba aduda nonjauba nonjabada nangonda karisu mangjagadaba natteba adumapu nangna soy khre lan khre hairaba tungda mioiba aduna nangbu ngakpiraktraba madudaiduda nangna sana na sabu nungaitaba penadaba tawgunuba nangi tawpham thokpa thabak ado nang tawgadabaniba nangna sana na sabu soy khre lan khre khanglaga मागी मफमदा चटलगा लाले सोइख्रे हाइबा ngamlibado madu khwaidagi maru oiba soiba lanba haibasidi ko taibang mioibagi hauna saniba adu mu khwaidagi maru oiribase nangna tawkhiba duda nang soikhre lankhre haina nangna sana na sabu khangba ngamlibado madu yamna maru oiba Hello miyam pumba ko aikogi Dr. Dhanavir Raisram haibase khangbiramgani ba ko magi wari ke ama miyam tabiram lagani ba ngasi aina purakliba wari ase aikogi Dr. Dhanavir Raisram haibase magi punsi wari ni ba wari ase yam thina nungai gani karigumba wari asina tabiraba tungda miyamna wari ase nungai bi ba thoklagadi ko miyamna nungsibi duna aigi channel ase like subscribe amasung share tawbiramo ba subscribe ki button ado miyam gi oina di free ni nakhoi gi subscribe amana aigi punsi da mamal yamna yamhalliba Dr. Dhanavir Raisram ase मासे अखोगी दिल्ली दको स्पीच पीबगी दमकता मासी कौरक पनिबा कौबसना मरम ओरगा मासे युमदगी गाड़ी तोंगलगा थोकलबा कांदा हाबदी खजितंग थेंखिबना मरम ओरगा मागी फ्लाइट असे मिस ओइगद्रा खल्लगा को मासे एयरपोर्ट की मांगई पांगना सुम लाक पनिबा लाकबा सिदको मासे एयरपोर्ट असे मतम चाना यौरबा कांदा मासे फ्लाइट की मनुंग द फमले मासे लैपटॉप हम दोगलगा को माना खंजबनिबा आई दिल्ली दी मफम चाना यौरगनी अगी ngasi lairiba conference haibdi speech aina pigedabase ai phajana mafam matam chana haibdi piba ngamlagani masi khanmani bako masi khanna mana sum flight ase tongbuda ai hak matungda ko aikogi flight ase da aikogi nong nungsit haibdi weather se na phalaktaba na maram oiraga ko flight ase Delhi da land tawgadaba dogi mahutta ko atopa state amada mase haibdi weather na phattaba na maram oiraga land tawbani ba len tawraba kanda Dr. Dhanavir Raisram se yamna sauning leba ko mase Delhi ase matam chana yaudaba yadeba ko matam chana yauragadi mase speech pigadabani ba mafam aduda adong pu mana flight adudagi ko thoklaklaga khoigi airport aduda lairiba staff aduda chingduda ko marai yetna bani ba ai mafam asida Delhi da matam chana yaugadabani kari no tawriba kholiba se haiduna ko adumakpu mana phana marai yetlaga su kari di tawgani ko mioi ba be sauning ba hai ma leidna ko matam chana aina tawning liba tabak singdo tawba ngamdragadi isada sauning ba khotba phawidana mataw adum mase ngak sauning ba phawbani ba adumapu mase ngahak matungda ko sauning laga su control tawreba kanda mana airport adudagi thoklaklaga ko taxi station se ngahak tang leptuna leibani ba masigi mata asida taxi driver amana laklaga ko mana haibani ba sir kada yaubigadaba no sir se aidi masak khangi sir se Dr. Dhanavir Raisram nattabra haina ngasagi Dr. Dhanavir Raisram aduna haibane ba hoi ai mane ai se Delhi chatkadabani adumapu flight ase nungsia nong nusit na akhoi goida na phattabana maram oirago mafam asida land oire ai hojik matam chana yauba sungamlaroi masi khanmani ba masi hairabuk tungda ko ngasagi taxi driver aduna haibani ba sir na yauningli ba mafam ase kadai no Delhi di ai pung ahum gi manungda taxi da dum yohon bangam gani masi haibani ba masi hairaba kanang sagi Dr. Dhanavir Raisram asina taxi driver aduda haibani ba nang taseng na makki pung ahum gi manungda nang aise Delhi yohon bangam gadra masi hainaraba kanda Dr. Dhanavir Raisram ado akhoi taxi aduda tongleba famleba kanda ngasagi taxi driver aduna ko thaura aduna pureba asum puba sida ko ngasagi nong sit weather ase asum phattabani na ko ngasagi magi taxi driver ado magi gari adusu ko lambi makhang da ko ya salaktreba nong su kanna chureba ko gari ase lepkreba ko leplaba kanda ngasagi taxi driver aduna ko gari dagi thoklaga kari da no problem lairiba se kari gi damak ton lepliba se yenglaba kanda ko gari ado yadre start how yadreba mamang ya hangna thauba yadreba ko ngasagi problem ase Dr. Dhanavir Raisram da habdi taxi driver aduna ko laklaga wari ase liraba kanda Dr. Dhanavir Raisram do saudi sauning leba ko sauning laga su kari di tawgani ma khangleba ma ngasi Delhi yaugadaba se ma yauba ngamlaroi adumapu weather asina phattabanina mafam asida lebriba mafam asigi manak nakpada kariguba yum machagumba amamatang phanglaga de ngahak pothajage mase khanmani ba masi khallaba kanda mana ko asum koeng gi yengbada ko yum macha ma ubani ba ko mana gari adudagi kumtharaga yum madu tan chatpani ba
ꯆꯠꯂꯕ ꯀꯥꯟꯗ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯊꯣꯡ ꯑꯗꯨꯗ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯌꯩꯕꯅꯤꯕ ꯌꯩꯔꯕ ꯀꯥꯟꯗ ꯃꯅꯨꯡꯗꯒꯤꯀꯣ ꯑꯍꯜ ꯑꯃꯅꯀꯣ ꯀꯅꯥꯅꯣ ꯊꯣꯡ ꯑꯗꯨꯗ ꯌꯩꯔꯛꯂꯤꯕꯗꯣ ꯃꯈꯣꯟ ꯊꯣꯛꯍꯟꯕꯤꯒꯅꯨ ꯂꯥꯡꯒꯅꯨ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯎ ꯇꯨꯃꯤꯟꯅ ꯌꯥꯔꯒꯅꯤ ꯂꯥꯡꯕꯤꯗꯕꯤꯗ ꯃꯁꯤ ꯍꯥꯏꯕꯅꯤꯕ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯗꯒꯤ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯁꯦ ꯍꯥꯏ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤꯕ ꯆꯪꯂꯕ ꯀꯥꯟꯗ ꯃꯅꯨꯡ ꯑꯗꯨꯗꯀꯣ ꯑꯍꯜ ꯑꯃꯒ ꯑꯉꯥꯡ ꯃꯆा ꯑꯃꯒ ꯂꯩꯔꯝꯕꯅꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯀꯣ ꯅꯥꯔꯗꯨꯅ ꯂꯩꯔꯝꯕꯅꯤꯕ ꯍꯥꯏꯕꯗꯤ ꯅꯥꯔꯗꯨꯅ ꯃꯥꯁꯦ ꯀꯣ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗꯗꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯠꯅꯗꯨꯅꯀꯣ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯝꯕꯅꯤꯕ ꯃꯗꯨ ꯎꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨꯅꯀꯣ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯗ ꯍꯥꯏꯕꯅꯤꯕ ꯐꯝꯃꯨ ꯑꯩ ꯆꯥ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤꯕ ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯁꯤꯅ ꯍꯥꯏꯕꯅꯤꯕ ꯏꯃꯥ ꯌꯥꯔꯒꯗꯤꯀꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯩ ꯐꯣन ꯇꯧꯒꯦ ꯁꯤꯅꯦꯕ ꯃꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯅꯤꯗ ꯃꯁꯤꯗꯤ ꯈꯨꯟꯅꯦ ꯈꯨꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟꯒ ꯄꯥꯏꯅꯗꯦ ꯐꯣꯟꯒ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯅ ꯍꯥꯏꯕꯅꯤꯕ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯏꯃꯥꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯏꯃꯥꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕꯁꯨ ꯑꯣꯏꯁꯅꯨ ꯃꯁꯤ ꯍꯥꯏꯕꯅꯤꯕ ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯕ ꯏꯁꯣꯔꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯈꯨꯔꯝꯁꯨ ꯈꯨꯔꯝꯂꯣꯏ ꯈꯨꯔꯝꯒꯦꯁꯨ ꯈꯟꯗ꯭ꯔꯤ ꯑꯩꯅ ꯈꯨꯔꯝꯒꯗꯕ ꯅꯨꯃꯤꯠꯇꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟꯗꯇ ꯑꯩ ꯏꯁꯣꯔꯗ ꯈꯨꯔꯝꯒꯅꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯒꯅꯤ ꯃꯁꯤ ꯍꯥꯏꯕꯅꯤꯕ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯅ ꯍꯥꯏꯕꯅꯤꯕ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯕ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯪꯅ ꯎꯕꯤꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯤꯄꯥꯅꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯂꯩꯅꯥ ꯑꯃ ꯅꯥꯔꯦ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯦ ꯗꯣꯛꯇꯔ ꯄꯨꯝꯕꯅ ꯍꯥꯏꯔꯦ ꯃꯈꯣꯏ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅ ꯂꯥꯏꯌꯦꯡꯂꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯠꯀꯗꯕꯅꯣ ꯑꯩ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯕꯅꯤꯕ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯕ ꯏꯃꯥ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯗꯣ ꯊꯨꯡꯂꯦ ꯏꯁꯣꯔꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕꯁꯤꯡꯗꯣ ꯊꯨꯡꯍꯜꯂꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯩꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯍꯥꯏꯗꯤ ꯁ꯭ꯄꯤꯆ ꯄꯤꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯩꯔꯗꯨꯅ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯣ ꯇꯥꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯒꯥꯔꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨ ꯌꯧꯒꯦ ꯍꯥꯏꯅ ꯂꯝꯕꯤ ꯃꯈꯥꯡꯗ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯦ ꯌꯥꯁꯜꯂꯛꯇꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯒꯤ ꯁꯪ ꯑꯃ ꯊꯤꯕꯗ ꯏꯃꯥꯒꯤ ꯁꯪ ꯑꯁꯦ ꯎꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕ ꯉꯛꯇꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯤ ꯑꯩꯒꯤ ꯁ꯭ꯄꯤꯆ ꯑꯩꯅ ꯌꯧꯒꯗꯕ ꯃꯐꯝ ꯑꯁꯦ ꯌꯧꯗꯕꯤꯗ ꯏꯁꯣꯔꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯑꯩ ꯈꯪꯂꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦꯕ ꯑꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯁꯦ ꯃꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯠꯇꯦꯕꯀꯣ ꯃꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤꯕ ꯑꯩꯅ ꯗꯣꯛꯇꯔ ꯗꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯤꯡ ꯄꯜꯂꯒ ꯃꯥꯒꯤ ꯃꯤꯡꯗ ꯋꯥꯔꯤ ꯑꯁꯦ ꯁꯦꯝꯗꯣꯛꯂꯒ ꯑꯩꯅ ꯋꯥꯔꯤ ꯑꯁꯦ ꯂꯤꯖꯕꯅꯤꯕ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯖꯔꯒꯗꯤꯀꯣ ꯅꯤꯡꯕꯒ ꯂꯣꯏꯅꯅꯀꯣ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕ ꯅꯤꯡꯕꯕꯨ ꯀꯜꯂꯕꯀꯣ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ